ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯥꯏꯔꯕ ꯑꯣꯏꯒꯦꯔꯥ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯏꯒꯦꯔꯥ ꯃꯪꯗꯕ ꯃꯤ ꯑꯃꯇ ꯂꯩꯔꯝꯃꯣꯏ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯃꯪꯂꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤ ꯃꯪꯂꯤꯕꯅꯣ ꯑꯗꯨꯒ ꯃꯪꯂꯤꯕꯁꯤꯒꯤ ꯀꯥꯟꯅꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯁꯥꯏꯟꯇꯤꯁ ꯑꯃꯗꯤ ꯁꯥꯏꯀꯣꯂꯣꯖꯤꯁ ꯀꯌꯥꯅ ꯊꯤꯖꯤꯜꯂꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯞ ꯆꯥꯕ ꯑꯟꯁꯔꯗꯤ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯪꯒꯤ ꯇꯣꯄꯤꯛ ꯑꯁꯤꯗ ꯔꯤꯁꯔꯆ ꯇꯧꯔꯤꯕ ꯁꯥꯏꯟꯇꯤꯁ ꯑꯃꯗꯤ ꯁꯥꯏꯀꯣꯂꯣꯖꯤꯁꯁꯤꯡꯅ ꯃꯥꯒꯤ ꯑꯣꯏꯕ ꯊꯤꯑꯣꯔꯤ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯅꯔꯝꯃꯤ ꯊꯤꯑꯣꯔꯤ ꯃꯌꯥꯝ ꯑꯁꯤ ꯅꯩꯅꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯃꯪꯁꯦ ꯀꯔꯤ ꯃꯔꯝꯒꯤ ꯃꯪꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯐꯅꯌꯥꯝꯗꯤ ꯈꯪꯕ ꯉꯝꯂꯦ ꯃꯌꯥꯝꯗ ꯉꯁꯤ ꯑꯩꯅ ꯇꯧꯖꯔꯛꯀꯗꯧꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯪꯁꯦ ꯀꯔꯤ ꯃꯔꯝꯒꯤ ꯃꯪꯂꯤꯕꯅꯣ ꯑꯗꯨꯒ ꯃꯪꯁꯤꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯀꯥꯟꯅꯕ ꯄꯤꯕꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯇꯧꯖꯔꯛꯑꯒꯦ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯕ ꯃꯪ ꯈꯔ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯂꯨꯁꯤꯗ ꯗ꯭ꯔꯤꯝꯁ ꯅꯥꯏꯠꯃꯦꯌꯔ ꯗ꯭ꯔꯤꯝꯁ ꯑꯃꯗꯤ ꯍꯦꯄꯤ ꯗ꯭ꯔꯤꯝꯁꯀꯤ ꯃꯇꯥꯡꯗꯁꯨ ꯌꯥꯝ ꯗꯤꯇꯦꯜꯁꯇ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯃꯅ ꯑꯩꯈꯣꯏꯅ ꯃꯪꯂꯤꯕ ꯃꯪꯁꯤꯡ ꯑꯁꯦ ꯅꯨꯡꯉꯥꯏꯇꯕ ꯃꯪꯕꯨ ꯑꯣꯏꯒꯦꯔꯥ ꯅꯨꯡꯉꯥꯏꯕ ꯃꯪꯕꯨ ꯑꯣꯏꯒꯦꯔꯥ ꯅꯣꯡꯉꯥꯜꯂꯒ ꯍꯦꯛꯇ ꯀꯥꯎꯊꯣꯛꯈ꯭ꯔꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯋꯥꯔꯤ ꯑꯁꯤꯗ ꯂꯣꯏꯅ ꯌꯥꯎꯔꯛꯑꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕꯤ ꯈꯔꯗꯤ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯧꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯍꯥꯟꯅꯅ ꯃꯥꯡꯖꯧꯅꯅ ꯃꯪꯗ ꯎꯔꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯋꯥꯔꯤ ꯑꯁꯤꯗ ꯂꯣꯏꯅ ꯌꯥꯎꯔꯛꯑꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯔꯒ ꯃꯪꯒꯤ ꯃꯤꯁꯇ꯭ꯔꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯃꯤꯟꯅꯔꯁꯤ ꯃꯪ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯕ ꯕ꯭ꯔꯦꯟꯒꯤ ꯔꯤꯖꯟ ꯑꯃꯗꯤ ꯅ꯭ꯌꯨꯔꯣ ꯇ꯭ꯔꯥꯟꯁꯃꯤꯇꯔ ꯀꯌꯥ ꯑꯃ ꯏꯟꯚꯣꯜቭ ꯇꯧꯕ ꯄ꯭ꯔꯣꯁꯦꯁ ꯑꯃꯈꯛꯅꯤ ꯚꯤꯖꯨꯑꯦꯜ ꯀꯣꯔꯇꯦꯛꯁ ꯂꯤꯝꯕꯤꯛ ꯁꯤꯁꯇꯦꯝ ꯄ꯭ꯔꯤꯐ꯭ꯔꯟꯇꯦꯜ ꯀꯣꯔꯇꯦꯛꯁ ꯑꯃꯗꯤ ꯗꯤꯐꯣꯜꯠ ꯃꯣꯗ ꯅꯦꯠꯋꯥꯔꯛ ꯍꯥꯏꯔꯤꯕ ꯕ꯭ꯔꯦꯟꯒꯤ ꯔꯤꯖꯟꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯃꯪꯕ ꯃꯇꯝꯗ ꯌꯥꯝ ꯆꯥꯎꯅ ꯁꯔꯨꯛ ꯌꯥꯔꯤ ꯚꯤꯖꯨꯑꯦꯜ ꯀꯣꯔꯇꯦꯛꯁ ꯍꯥꯏꯔꯤꯕ ꯕ꯭ꯔꯦꯟꯒꯤ ꯔꯤꯖꯟ ꯑꯁꯤꯒꯤ ꯃꯊꯧ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯃꯪꯗ ꯎꯔꯤꯕ ꯁꯛꯇꯝ ꯑꯃꯗꯤ ꯃꯐꯝꯁꯤꯡ ꯑꯁꯤꯒꯤ ꯏꯃꯦꯖ ꯑꯁꯤꯕꯨ ꯁꯥꯒꯠꯄꯅꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯃꯤꯒꯤ ꯁꯛꯇꯝꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯪꯗ ꯑꯃꯨꯛ ꯎꯕ ꯍꯦꯛ ꯌꯥꯎꯔꯤ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯒꯤ ꯃꯁꯤꯒꯤ ꯚꯤꯖꯨꯑꯦꯜ ꯀꯣꯔꯇꯦꯛꯁ ꯍꯥꯏꯔꯤꯕ ꯔꯤꯖꯟ ꯑꯁꯤꯅ ꯁꯨꯛꯂꯩ ꯂꯩꯇꯕ ꯃꯤꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯁꯥꯒꯠꯄ ꯉꯝꯃꯤ ꯃꯇꯧ ꯀꯔꯝꯅ ꯁꯥꯒꯠꯄ ꯉꯝꯂꯤꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯔꯤꯑꯦꯜ ꯂꯥꯏꯐꯇ ꯎꯈ꯭ꯔꯤꯕ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯑꯁꯤꯗꯒꯤ ꯄꯥꯔꯠ ꯃꯆꯦꯠ ꯂꯧꯈꯠꯂꯒ ꯁꯨꯛꯂꯩ ꯂꯩꯇꯕ ꯃꯤ ꯑꯃꯒꯤ ꯁꯛꯇꯝꯕꯨ ꯁꯥꯒꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯪꯗ ꯎꯍꯜꯂꯤꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯊꯤꯑꯣꯔꯤ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯃꯪꯗ ꯎꯔꯤꯕ ꯃꯤꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯔꯤꯑꯦꯜ ꯂꯥꯏꯐꯇ ꯂꯣꯏꯅ ꯎꯈ꯭ꯔꯕ ꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯟꯖꯜꯂꯨꯗꯕꯅ ꯀꯥꯎꯊꯣꯛꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯪꯗ ꯎꯔꯛꯄ ꯃꯇꯝꯗ ꯏꯅꯧ ꯅꯧꯕ ꯃꯤ ꯑꯃꯒꯤ ꯁꯛꯇꯝꯒꯤ ꯇꯥꯏꯞꯇ ꯎꯔꯤꯕꯅꯤ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯔꯤꯑꯦꯜ ꯂꯥꯏꯐꯇ ꯀꯥꯎꯊꯣꯛꯎꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯦꯃꯣꯔꯤꯁꯤꯡ ꯏꯊꯥ ꯊꯥꯖꯗꯅ ꯃꯪꯗ ꯎꯕ ꯍꯦꯛ ꯌꯥꯎꯔꯤ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯈꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯔꯤꯑꯦꯜ ꯂꯥꯏꯐꯇꯗꯤ ꯀꯌꯥ ꯅꯤꯡꯁꯤꯡꯉꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯪꯗ ꯎꯕ ꯍꯦꯛ ꯌꯥꯎꯔꯤ ꯑꯗꯨꯒ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯃꯁꯨ ꯑꯣꯏꯍꯜꯂꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯤꯝꯕꯤꯛ ꯁꯤꯁꯇꯦꯝ ꯍꯥꯏꯔꯤꯕ ꯕ꯭ꯔꯦꯟꯒꯤ ꯔꯤꯖꯟ ꯑꯁꯤꯅ ꯇꯧꯍꯟꯕ ꯊꯕꯛꯅꯤ ꯄ꯭ꯔꯤꯐ꯭ꯔꯟꯇꯦꯜ ꯀꯣꯔꯇꯦꯛꯁ ꯍꯥꯏꯔꯤꯕ ꯕ꯭ꯔꯦꯟꯒꯤ ꯔꯤꯖꯟ ꯑꯁꯤꯒꯤ ꯐꯪꯁꯟ ꯑꯁꯤꯅ ꯗꯤꯁꯤꯖꯟ ꯃꯦꯀꯤꯡ ꯇꯧꯕ ꯑꯃꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯨꯝꯕ ꯁꯣꯜꯚ ꯇꯧꯕꯗ ꯗꯔꯀꯥꯔ ꯇꯥꯕ ꯕ꯭ꯔꯦꯟꯒꯤ ꯔꯤꯖꯟ ꯑꯃꯈꯛꯅꯤ ꯍꯥꯏꯔꯤꯕ ꯕ꯭ꯔꯦꯟꯒꯤ ꯔꯤꯖꯟ ꯑꯁꯦ ꯑꯩꯈꯣꯏꯅ ꯃꯪꯕ ꯃꯇꯝꯗ ꯑꯦꯛꯇꯤꯞ ꯑꯣꯏꯔꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯃꯪꯗ ꯀꯣꯏꯄꯥꯏ ꯄꯥꯏꯕ ꯄꯥꯋꯔ ꯀꯥꯞꯄ ꯏꯁꯤꯡ ꯃꯅꯨꯡꯗ ꯁꯣꯔ ꯍꯣꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯔꯤꯑꯦꯜ ꯂꯥꯏꯐꯇ ꯑꯣꯏꯊꯣꯛꯑꯣꯏꯗꯕ ꯃꯌꯥꯝ ꯃꯪꯂꯤꯕꯁꯦ ꯃꯁꯤꯒꯤ ꯄ꯭ꯔꯤꯐ꯭ꯔꯟꯇꯦꯜ ꯀꯣꯔꯇꯦꯛꯁ ꯍꯥꯏꯔꯤꯕ ꯕ꯭ꯔꯦꯟꯒꯤ ꯔꯤꯖꯟ ꯑꯁꯦ ꯑꯦꯛꯇꯤꯞ ꯑꯣꯏꯗꯕꯒꯤꯅꯤ ꯍꯥꯏꯔꯤ ꯗꯤꯐꯣꯜꯠ ꯃꯣꯗ ꯅꯦꯠꯋꯥꯔꯛ ꯍꯥꯏꯔꯤꯕ ꯕ꯭ꯔꯦꯟꯒꯤ ꯅꯦꯠꯋꯥꯔꯛ ꯁꯤꯁꯇꯦꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯪꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯦꯛꯇꯤꯞ ꯑꯣꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯦꯠꯋꯥꯔꯛ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯪꯒꯤ ꯁ꯭ꯇꯣꯔꯤ ꯂꯥꯏꯟ ꯑꯃ ꯁꯥꯒꯠꯂꯤ ꯑꯩꯈꯣꯏꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯃꯒ ꯄꯨꯡꯌꯥꯟ ꯌꯥꯟꯁꯟꯅꯔꯛꯄ ꯃꯪꯂꯤꯕꯗꯨꯁꯨ ꯃꯁꯤꯒꯤ ꯅꯦꯠꯋꯥꯔꯛ ꯑꯁꯤꯅꯅꯤ ꯑꯗꯨꯒ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯅ ꯁ꯭ꯇꯣꯔꯤ ꯂꯥꯏꯟ ꯑꯃꯗ ꯌꯥꯝ ꯁꯦꯡꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯅ ꯃꯪꯕ ꯍꯦꯛ ꯌꯥꯎꯔꯤꯕꯗꯨꯁꯨ ꯃꯁꯤꯒꯤ ꯅꯦꯠꯋꯥꯔꯛ ꯁꯤꯁꯇꯦꯝ ꯑꯁꯤꯅꯅꯤ ꯃꯪꯗꯁꯨ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯃꯪꯂꯤꯕ ꯃꯪꯁꯤꯡ ꯑꯁꯦ ꯑꯃꯒ ꯑꯝꯇ ꯃꯥꯟꯅꯗꯦ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯀꯃꯟ ꯑꯣꯏꯅ ꯃꯪꯕ ꯃꯪ ꯈꯔ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯂꯨꯁꯤꯗ ꯗ꯭ꯔꯤꯝꯁ ꯅꯥꯏꯠꯃꯦꯌꯔ ꯗ꯭ꯔꯤꯝꯁ ꯑꯃꯗꯤ ꯍꯦꯄꯤ ꯗ꯭ꯔꯤꯝꯁꯅꯤ ꯑꯗꯨꯒ ꯃꯤꯑꯣꯏ ꯈꯔꯗ ꯈꯛ ꯃꯪꯕ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯗꯕ ꯃꯪ ꯈꯔꯅ ꯄ꯭ꯔꯤꯗꯤꯛꯇꯤꯚ ꯗ꯭ꯔꯤꯝꯁ ꯑꯃꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯚꯤꯡ ꯗ꯭ꯔꯤꯝꯁ ꯑꯁꯤꯅꯤ
lucid dreams haibasi karamba makhalgi mangno haiba matamda aikoina mangliba mang ado mangni haiba gyan taba aikoina mangliba mang adubu control tawba ngamba aduga chalhaningba maikeda chalhanba ngamba mang adubudi haiba mang asya mangba matamda mangni haiba gyan tarabasu tasengna maki mikap thoklabara haibidu thoktaba adugumlaba mang amakhangni masigi mang asina aikoigi subconscious mind bu explore tawduna aikoina aikoida yawi khangdaba knowledge kaya amabu khanghanbada mateng pangba yamna kanaba mang amasu oiri nightmare dreams hariba mang makhal asi prithibida leba miyoi anambana mangba khwaidagi common noiba mang oiramgani haijaning hariba mang asida bhutna tanarakpa bhut uba adagi nongmai kapnaba misi mina thokpa aikoina nungsijaba miyoi sing siba naba yawba asina chingba aikoigi emotion asida aduki matik akiba amadi nungaitaba honba mang asibu nightmare dreams kawi hariba mang asi aduki matik mayek sengna mangba tumba hogala asu fana kuina ningsinglaga leiba aikoigi real life ki emotion fawba lanchalakpa ngamba aduguma mang amakhangni hariba mang asi mangbadani aikoina asengbadaga kapamba adagi makeup khangtok thoklakpa fawba tawduna aikoigi tumba wok thugaiba ngamba yam sathina realistic oiba mang amakhangni hariba masigi nightmare dreams asya aikoina pamdrabasu aikoigi punsida khwaidagi kanaba piba mang amakhangni maramdi hariba mang asya aikoina stress amadi anxiety yamna leiba matamdana hena mangba mang amasu oibana aikoigi brain na aikoisa real life ta yamna awaba thawdo ama nanglakpa yai haina khalami maram asina aikoigi punsida real life ta yamna awaba emotional oiba thawdo ama thokla abasu hanana emotionally prepare tawduna sem saraga leinanaba aikoigi brain asina aikoida manghallakpa mang amakhakni haina scientist amadi psychologist kayana hairi masigi nightmare dreams asina piba kanaba asa aikoida toina thokpa thawdo amada example piduna haijaramge aikoina yamna nungaitaba thawdo haibadi accident gumba adagi nungsinaba nupi or nupana cheating toramba gumba aikoina khalludaba thawdo ama khangthok thoksalakpa matamda wandhaba amadi bp stroke tawbana chingba kaya ama yawri masi aikoida khudakta thoksalakpa thawdo oibana emotionally prepare tahowdabana maram oiraga thoklakpa effect ni hanana mangjaunana asigumba thawdo ama thoklakadore haina khanglabadi masigumba wandhaba amadi bp stroke na chingba tawriba singasya suktau tawramoy haibase haijaningi maram asina nightmare dreams asya aikoida asuki matik kanaba piba mang amakhakni haina hairibani happy dreams hairiba mang makhal asidi yamna common oiba mang ama oibada natana miyoi khudimakna pamnaba mang makhal amakhakni hairiba mang asida aikoina pamjaba nupi or nupa koinarambagumba aikoina pamjaba thabak inkhang torambagumba adagi paisa yamna pairamba adugumba aikoigi real life ta yamna positive oiba effect ama piba mang makhal amakhakni hairiba mang asina aikoigi mood boost tawba amadi aikoigi real life ta confidence wangkhathanbada yam chawna mateng pangli wakhal nungairaga makeup thokla abadi masana mood boost tawduna numit ada adum harauta yamna thabak kudimakta thawai yauna tawduna mai pakpa ma soidana oirakpa yabagi chance yam wangna leiribani maram asina hairiba mang makhal asisu aikoigi punsida yamna kanaba piba mang makhal amakhangni aina mathakta panjakriba mangsing asidi yamna common oiba mang ngaktani adubu yamna common oidaba miyoi percentage kharada khak mangba mang khara hairagadi predictive dreams amadi problem solving dreams asini hariba makhalgi dream asya hidden knowledge dream hariba mang makhal asigi manung chali hidden knowledge dream hariba mang makhal asina aikoina real life di khangdraba knowledge pattern amadi problem kaya mangi matengdagi khangba ngamduna real life ta kanaba kaya piriba mang makhal asibuni hariba mang makhal asi miyoi kharada khak mangba mang makhal amani scientist amadi researchers kayana thijaluba matamda hariba miyoi sing asina tumkhrakanda tawba makoigi brain gi activity asiga chumnagi common people amana tumkhrakanda tawba brain gi activity asiga 5% gi changde khenai hairi hariba miyoi sing asina tumkhrakanda makoigi brain gi activity asa tawba hen mana maram oiraga makoigi subconscious mind adu fajana explore tawba ngamlambi maram asina makoina real life di khangdraba knowledge amadi pattern kaya asibu mangi matengdagi khangba ngamlibani haina hairi
Example amoina samna hairabada tungda tholakadaba thodok-singbu mangda hana uba miyoy adum yawarmgani haina khalli. Aibudi su ude. Aige viewer singda yawarmagasu comment ta haibiramo. Aduga makhoina mangda ui hariba thodok-sing asi 100 70% di chumsu dum chumbani. Masi kamaina tawrino haiba matamda aikhoigi conscious mind asida leiba information mayam asiga subconscious mind da leiba information mayam asiga punchanaduna masing thiba ngamdraba prediction kaya ama toromi. Hariba masing thiba ngamdraba prediction kaya adugi manungda oithokpa yaba prediction khara aikhoigi conscious mind asida thamhauduna kanadraba oiraroidaba prediction mayam adubana discard tawthoki. Masigi brain gi yamna angakwa function asina maram oiraga kanagumba or kanagumbi kharana tungda thokadaba thodok-sing ado mangi matengdagi predict tawba ngamlibani. Yamna religious oiba miyoy kharanadi masigi future gi thodok-sing predict tawba ngamliba miyoy kangbu singsa isorga yamna naknaba power paiba miyoy singni haina khanari. Tasengna power paiba miyoy sing oiramagadi makhoina predict tawbado 100% chumgani haiba khalli. Adubu ngasi fawbada any human being samta 100% chumna predict tawba ngamba amta leitri. Aikhoigi brain na subconscious mind da leiba information mayam adubu extract tawduna aikhoigi conscious mind da leiba information mayam asiga punchanaraga torokpa prediction oibana aranba prediction mayam amasu yaruklibani haibasini. Hariba mang makhal asi predictive dreams haragasu khangnai. Aduga hidden knowledge dream gi part amasu oiriba problem solving dreams haibasina aikhoina real life ta solve tawba ngamdraba amari solution puthokpa ngamdraba problems kaya mangi matengdagi solve tawba ngamba kaya yauri. Example da aikhoina maths ki problem ama solution se puthokpa ngamdraba aduga hariba solution ado mangda urambadagi nongalaga apply tawsanbada solve tawkibasu adum yawarmgani haina khalli. Maths ki problem da example amoina pibai wani gari yadaba semba adigi wari lairik iraga lotion pam khangdaba adugumba problem kayagi solution mangda pirambasu adum yawi haibani. Hariba mang makhal asina problem solving dreams kawi. Prithibigi afawba wari lairik cinema music amadi scientific discovery fawba mangi matengdagi puthokpa ngamkiba kaya ama leiri. Mangna mateng oiraga inspire tawkiba work sing adugi matangda muk yengsi. Samuel Taylor Coleridge na iba Kubla Khan hariba poem ase line by line fadana semaga magi mamangda ubadagi real life ta mana ithokiba poem amakhangni hari. Hariba poem ase asuki matik fawkiba poet kayana appreciate tawkiba poem amasu oiri. Stephanie Meyer's hariba nupi asina magi mamangda vampire amaga human nupi amaga nungsinabagi manglubadagi madugi idea aduna maram oiraga magi Twilight koba best selling novel asi ikibani hari. Twilight hariba novel asa mayamna asuki matik pamnabana maram oiraga film oina fawba puthokiba novel amakhangni. James Cameron gi science fiction movies aikhoina yamna pamna yengnakhiba Terminator hariba yam sathina fawba Arnold na kumba cinema adugi idea adasu mamangda ubadagi lakibani hari. Masida sunatana chemistry da yawba Dmitri Mendeleev na puthokiba periodic table adagi Niels Bohr gi structure of atom amadi Frederick August ki benzene ring gi discovery sing asa mangda ubadagi lakiba idea sing na mateng oiduna puthokiba scientific oiba discovery sing ni hairi. Masina takpadi aikhoi miyoibana mangliba mangsing asa kanaba ama natraga kanaba ama dum pi haibani. Aikhoina khangdabagi kanaba sing ado lauksanba ngamdaba oiramgani haibase haijani. Aina mathakta haijakhiba mangi theory mayam asidi mainstream oiba scientific theory ngaktani. Mainstream nattabida fringe theory da parallel universe dreams theory haiba amasu lai. Haiba theory asigi matungina aikhoige dream masina portal natraga gateway ama oiduna atopa alternate reality haibadi parallel universe amada leiba aikhoige atopa version aduga consciousness transfer tawnaduna aikhoina khangdaba knowledge amadi information kaya ama aikhoigi subconscious mind share tawnai hairi. Ngasidagi chahi chamuki mamangdadi parallel universe ki idea sa science fiction amoina launarami adubu
quantum mechanics ki matang da fajana study tawnarakpadagi quantum physicists kayana parallel universe haibase lay haina haikrabani. Parallel universe ki theory sina haibasi kaino haiba matamda aikhoigi prithrivi siga chap manaba universe masing thiba ngamdaba makai lay haibani. Hariba universe sing asida aikhoiga chap manaba aikhoigi atopa version amam loi lay hairi. Parallel universe lay hairabanina kadaida layge haiba question namadi laktro aikhoida. Madugi pakhumda quantum mechanics nainaba scientists singna parallel universe aikhoina layriba jaga asida adum layribani. Adubu makoina dimension atopada laybana maram oiraga aikhoina uwa fangdabani hairi. Parallel universe dream theory asida thajaba mioi singi matungina tungda tholakadaba thawdok wathoksing hanana khangba mioi kaya ama layribasi parallel universe da makhoigi atopa version aduda hanana thokraba thawdok ama oibana makhoina mangmangma matamda atopa parallel universe da layba makhoigi atopa version sing aduga interact tawnabana maram oiraga information sing ado makhoigi subconscious mind da transfer toroktuna conscious mind da yawrakpadagi makhoina khangba ngamlibani hainasu hairi. Aduga aikhoina khangdaba problem mayam amagi solution sing khangliba sisu parallel universe tadi hairiba problem adugi solution ada puthokibana maram oiraga khangba ngamlibani hairi. Kariguma matamda aikhoigi mangda yamna realistic oiba yam sathina asengba manba mang kaya ama yauri. Hairiba mang sing adudi mang natte parallel universe ta layba aikhoigi atopa version aduda thokpa asengba thawdokni hainasu parallel universe dream theory asibu thajaba mioi singna hairi. Makhoina hairiba sing asa wakhalna sagalaga pungai haijanbadi natte makhoigi theory asibu back tawba scientific oiba proof su layri. Quantum physicists kayana quantum entanglement hairiba phenomenon asigi matangda research tawrubada yam sathina lapna lainaba sukteng thengnadaba particles ani connected oirakpa amadi amana amagi behavior effect torakpa si ubadagi parallel universe dream theory asa oithokpa yai hainasu haikiba lairabani. Masida sunatana parallel universe haibasisu alternate realities ni aduga aikhoigi dream asisu alternate realities ni haibadi aikhoigi real life na chatluba or contact tawnaruba ngamba amta natte maram asina alternate realities ani haibadi aikhoigi dream amadi parallel universe ani asa paw fawnaramba yai haina parallel universe dream theory asibu thajaba mioi singna hairi. Adubu masigi parallel universe dream theory asidi proof laitaba just mioi kharagi speculation oibana maram oiraga mainstream scientists singna masigi idea asibu mawa lawbiramde. Adubu masigi parallel universe dream theory asi yamnadi interesting oiba amadi oithokpasu yaba science na back tawba theory ama oibanina mi kaya amana hariba theory asisu thajanari. Ama buoiro aikhoina mangliba mang anambana hek nonganbaga yam thuna kawkhrisa karigino haibasi matangda mu lakjarage. Prithribi da leba mioi anambana makhoigi mang adu fanyam sangbabu oigera fanyam mayek sengba mangbu oigera tumba he hawgalakpaga adum tapna loi kaunarangani haibasi khalli. Hoi nong nini even hafta ama fawba ningsingba yaurambadi yai adubu ngasidagi chahi amamuki mamangda mangkiba mang ningsingba ngamba miyoidi prithribi da 1% phana lairamoi haina khali. Masigi aikhoigi mang asibu ningsingba ngamdaba thawong asibu dream amnesia hairagasu khangnai. Mangi maramda research tawriba scientists singna dream amnesia gi thawong asibu kari maramdagi tawribano haina hawjik fawa yam kanna thijali. Aikhoigi brain na yamna mayek sengba scenarios amadi image kaya ama sagatlamaga just tumba he hawgatpaga kahon khrisa kari maramgin tumba he hawgatpaga kahon khidoiba oiragadi kari maramgi aduk yam mayek sengba amadi realistic oiba mang adu manghalibano haibasi mangi maramda thijanba scientist kayana matam kuina dagi hangduna laba wahangni. Adubu handakta nauna tawba study amada aikhoina hek tungkibaga REM stage haibadi rapid eye movement stage asi yawrakpaga mangmangbada mateng yam chawna pangba amadi memory form tawbada saruk yariba brain dagi thadorakpa chemical mayamada tumba he hawgatpaga mangkhibana maram oiraga aikhoigi mangda thokliba thawdok mayamada short term memory storage dagi long term memory storage ta transfer tawba ngamdabadagi
ꯗ꯭ꯔꯤꯝ ꯑꯦꯝꯅꯤꯖꯤꯌꯥ ꯑꯁꯦ ꯊꯣꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯊꯤꯑꯣꯔꯤ ꯑꯁꯦ ꯅꯠꯇꯕ ꯗ꯭ꯔꯤꯝ ꯑꯦꯝꯅꯤꯖꯤꯌꯥ ꯑꯁꯦ ꯀꯔꯤꯒꯤꯗꯃꯛꯇ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯑꯇꯣꯞꯄ ꯊꯤꯑꯣꯔꯤ ꯑꯃꯁꯨ ꯂꯩ꯫ ꯍꯥꯏꯔꯤꯕ ꯊꯤꯑꯣꯔꯤ ꯑꯗꯨꯅ ꯔꯤꯌꯦꯂꯤꯇꯤ ꯐꯥꯏꯔꯋꯥꯜ ꯊꯤꯑꯣꯔꯤ ꯀꯧꯏ꯫ ꯃꯁꯤꯒꯤ ꯊꯤꯑꯣꯔꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯪ ꯑꯁꯤꯕꯨ ꯀꯥꯎꯍꯜꯂꯤꯕꯁꯦ ꯑꯩꯈꯣꯏꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯪ ꯑꯁꯤꯗꯤ ꯂꯣꯁ ꯑꯣꯐ ꯐꯤꯖꯤꯛꯁ ꯑꯝꯇ ꯐꯣꯂꯣ ꯇꯧꯕ ꯅꯠꯇꯦ꯫ ꯍꯥꯏꯕꯗꯤ ꯄꯥꯏꯅꯤꯡꯕ ꯃꯇꯝꯗ ꯄꯥꯏꯕ ꯌꯥꯏ, ꯑꯗꯒꯤ ꯗꯣꯂꯥꯟ ꯑꯋꯥꯡꯕꯗꯒꯤ ꯆꯣꯡꯊꯔꯛꯑꯁꯨ ꯑꯗꯨꯝ ꯍꯤꯡꯉꯤ, ꯏꯁꯤꯡ ꯃꯅꯨꯡꯗ ꯁꯣꯔ ꯍꯣꯟꯕꯁꯨ ꯑꯗꯨꯝ ꯌꯥꯏ꯫ ꯍꯥꯏꯔꯤꯕ ꯗ꯭ꯔꯤꯝꯒꯤ ꯃꯦꯃꯣꯔꯤ ꯃꯌꯥꯝ ꯑꯁꯦ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯒ ꯂꯩꯔꯗꯤ ꯔꯤꯌꯦꯂꯤꯇꯤꯅ ꯀꯔꯤꯅꯣ, ꯗ꯭ꯔꯤꯝꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯈꯪꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯥꯎꯔꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯈ꯭ꯔꯤꯁꯇꯣꯐꯔ ꯅꯣꯂꯥꯟꯒꯤ ꯌꯥꯝꯅ ꯐꯥꯎꯕ ꯁꯤꯅꯦꯃꯥ ꯏꯟꯁꯦꯞꯁꯟꯗ ꯂꯤꯑꯣꯅꯥꯔꯗꯣꯒꯤ ꯅꯨꯄꯤꯗꯨꯁꯨ ꯃꯪꯅ ꯀꯔꯤꯅꯣ, ꯔꯤꯌꯦꯂꯤꯇꯤꯅ ꯀꯔꯤꯅꯣ ꯈꯪꯂꯛꯇꯕꯗꯒꯤ ꯔꯤꯌꯦꯂꯤꯇꯤꯗ ꯃꯪ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯗꯣꯂꯥꯟꯗꯒꯤ ꯆꯣꯡꯊꯔꯒ ꯁꯤꯖꯈ꯭ꯔꯤꯗꯨꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯅ ꯑꯩꯈꯣꯏꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯤꯝꯒꯤ ꯃꯦꯃꯣꯔꯤꯁꯤꯡ ꯑꯁꯤꯕꯨ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯀꯥꯎꯍꯟꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯁꯤꯅꯤ ꯔꯤꯌꯦꯂꯤꯇꯤ ꯐꯥꯏꯔꯋꯥꯜ ꯊꯤꯑꯣꯔꯤꯁꯤꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤꯒꯤ ꯔꯤꯌꯦꯂꯤꯇꯤ ꯐꯥꯏꯔꯋꯥꯜ ꯊꯤꯑꯣꯔꯤꯁꯤꯅ ꯍꯦꯟꯅ ꯂꯣꯖꯤꯀꯦꯜ ꯑꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯪꯒꯤ ꯃꯦꯃꯣꯔꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯁꯨꯝ ꯅꯤꯡꯁꯤꯡꯉꯒ ꯂꯩꯔꯗꯤ ꯃꯪꯅ ꯀꯔꯤꯅꯣ, ꯇꯥꯏꯕꯪꯅ ꯀꯔꯤꯅꯣ ꯈꯪꯂꯛꯑꯣꯏ, ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯑꯉꯥꯎꯕ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯣꯏꯔꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯖꯅꯤꯡꯏ꯫ ꯑꯩꯅ ꯉꯁꯤ ꯂꯤꯖꯔꯤꯕ ꯗ꯭ꯔꯤꯝꯒꯤ ꯊꯤꯑꯣꯔꯤꯁꯤꯡ ꯑꯁꯤ 100% ꯁꯥꯏꯟꯇꯤꯐꯤꯀꯦꯜꯂꯤ ꯄ꯭ꯔꯨꯚꯟ ꯑꯣꯏꯕ ꯊꯤꯑꯣꯔꯤꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯗ꯭ꯔꯤꯝꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯜꯂꯨꯕꯗ ꯂꯣꯖꯤꯀꯦꯜ ꯑꯣꯏ ꯈꯟꯕ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯃꯌꯥꯝ ꯑꯗꯨꯕꯨ ꯂꯧꯈꯠꯇꯨꯅ ꯃꯌꯥꯝꯗ ꯁꯨꯝ ꯁꯦꯌꯔ ꯇꯧꯔꯛꯄꯅꯤ꯫ ꯅꯥꯏꯠꯃꯦꯌꯔ ꯗ꯭ꯔꯤꯝꯁꯀꯤ ꯃꯇꯥꯡꯁꯤꯒ ꯔꯤꯌꯦꯂꯤꯇꯤ ꯐꯥꯏꯔꯋꯥꯜ ꯊꯤꯑꯣꯔꯤꯁꯤꯒꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ 100% ꯊꯥꯖꯩ ꯍꯥꯏꯖꯅꯤꯡꯏ꯫ ꯃꯌꯥꯝꯗꯤ ꯀꯔꯝ ꯀꯔꯝꯕ ꯊꯤꯑꯣꯔꯤꯁꯤꯡ ꯊꯥꯖꯒꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯗ ꯑꯅꯧꯕ ꯇꯣꯄꯤꯛ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫